Swai Punamakpo Ahan Mamakta MM na taram no ukseri. Entertain Manipur ngasi amuk mayamgi damakta puduna lakchari film asigi mami. Eigi Sakthibi Season 2 film asi chaliba chahi 2025 asigi October gi tang mari asi maktada MSFDS ta release tawgadori. Film asi romance family drama category gi Manipur gi movie amani. Film asi yamna fazaba yengma matamda aduki matik nungaiba haibadu oigadori. Film asigi season 1 mayamna yamna pamna khiba yengba matamda aduki matik nungaiba haibadu oiki. Aduna mayamna su yamna pamna yengna khiba film amani. Handaki season 2 asisu yamna fazaba yengba matamda aduki matik nungaiba film asigi wari season 2 asidana amuk hena magun haptuna fazaba haibadu oigadori. Aduna mayamna yengnabagi damak khawrangna ngaina duna leiribani. Film asi yengba matamda yamna nungaiba penba amadi pukning nungsiba nungaitaba film asida artist sing asina tawriba acting aduki matik fazaba haibadu oiri. Film asina Fazaraba message kaya amasu piriba film amani. Aduna yamna nungaigadorbu film asibu mayam pumnamak yengminaduna film asigi fazaraba mahaw adu punalawminasi. Film asigi director Sudir Kangjam. Film asigi story na Santi Rani Toijam. Film asigi producer na Sunil Thangjam. Film asida maruiba saktam langliba singdi Kangjamba Ratana Khetri Mayum Sana Saitya Idho Ranjit Laikhuram Lalitabi Madhubala Linthoi Mary Linda asina singbani. Film asigi singer na SK Mangang amadi Pusparani no oiri. Film asi yamna fazaba yengma matamda aduki matik nungaiba. Film asigi season 1 yengkraba singnadi film asi asuki matik fazai haibadu khangnaramgani. Aduna yengma matamda aduki matik nungaiba pianba pukning nungsiba tongan ba mawong kya ama ugadori. Chaliba chahi 2025 asigi October gi tang mari da release tawgadoriba yengma matamda aduki matik nungaigadoriba mayam pumnamakpu yengma matamda pinwa fawhangadoriba film asibu mayam pumnamak yengminaduna film asigi fazaraba mahaw adu punalawminasi. Nai hairga thadoba ikai jana lukha khare thawan singsu thajisu lai chilthi rakle padom dot lage khanna. Oi ma Ima kidorge. Moi babu isinga saba hijan kare. As Nangi namana bi lerang tuga. Thohen baga khara kai naksinaba nang silo. Nagi ima. Karigi no nangna. Koi chen chenari sha. Natte. Nangi namai shibu ikaiba ma chen ta khangdrabra ba. Nasi nang na wari pagi minum si ini habis nang kau tu bafi. Aing di kai front di tau ke na. Kana ta nai no ba. Ha? tu ade tha se yengam ba. Lakbobo. 하늘이 있는 맛에 타제 버리고 왔더니 아우는 칼로 하여도 이칸 기분 마학 더우게 나나요데 이 감디 바톡레 학장세 낭부 농시바나 마풍 파할레 본시 공작수 Sir, kakhalo sir. Sir, mangona kakhalo. Se, sida phamu. Se, bora se. Yarni, phambiyo sir. Sir, khitangबुदि सेगाइरबने. सेगाइदब पुथोरक्तौदा लैहौद्रे. nang kana yum si nang kana lakno angang nang na suk phatab dok toija nang sing kya pami hayu thobane sing bige
Ahingi ipomsu kaire Tenaura Matungda sopada Twjabani mipai jari Selfie, selfie. Hi. Kita amni hai. ꯑꯩꯗꯤ ꯏꯝꯐꯥꯜꯁꯤꯗ ꯈꯪꯅꯕ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ ꯁꯔ ꯍꯣꯏꯒꯤ ꯏꯃꯨꯡ ꯅꯠꯇꯅ ꯁꯔꯅ ꯊꯕꯛꯁꯨ ꯂꯥꯛꯄ ꯌꯥꯔꯔꯣꯏ ꯍꯥꯏꯕꯅꯤꯅ ꯁꯤꯗꯒꯤ ꯊꯕꯛ ꯌꯥꯎꯔꯝꯃꯤꯅꯦ चलो ꯌꯨꯝꯗ ꯍꯜꯂꯣ ꯌꯥꯔꯅꯤꯌꯦ ꯁꯔ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤꯌꯦ ꯆꯠꯂꯗꯤ ꯆꯠꯂꯨ ꯂꯥꯛꯑꯣ ꯁꯔ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯃꯌꯣꯛꯇ ꯂꯩꯒꯦꯅ ꯈꯛ ꯈꯟꯒꯅꯨ ꯃꯗꯨꯅ ꯅꯪꯒꯤ ꯃꯥꯡꯖꯕ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯛꯀꯅꯣ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯁꯤꯕꯣ ꯑꯩꯒꯤ ꯑꯣꯏꯒꯗꯕ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯗꯤ ꯐꯠꯇꯕ ꯇꯥꯕꯅꯤ ꯅꯪꯁꯦ ꯑꯩꯒꯤꯅ ꯑꯩꯒꯤ ꯌꯥꯝ ꯈꯪꯅ ꯂꯧꯗꯕꯁꯨ ꯑꯩꯒꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕ ꯑꯣꯏꯒꯅꯤ ꯅꯣꯡꯃꯈꯛ ꯑꯣꯏꯔꯕꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯂꯦꯡꯗꯕ